Union Home Minister Amit Sahana state asigi highway singda apanba yaudana miyambu chathallo haina pikhiba yathang Kuki singna inkidre security na ngak senduna National Highway number 2 Imphal Dimapur lambida Manipur State Transport ke bus yauna gari sing chatpada Kuki singna kangpokpi da lambi thingduna chalhan kidre Rapid Action Force na sizinaba minibus mai thakre athingba pirakpa Kuki singbu security force na tear gas kaptuna tankhaibada miyoi khara asok apan nangkre Central Government na Lokalagli bakong thang asigi sarukama oina nga se ayuk angan badagi hauna masing yamlaba Central Force sing na ningthi na ngak senduna Imphal International Airport age bus amasong helicopter service lamthaki bane masigi manung channa Imphal dagi kangpokpi fauraga Senapati yauba Senapati dagi kangpokpi fauraklaga Imphal yaurakadaba Imphal dagi Bishnupur fauraga Churchanpur yauba amaduga Churchanpur dagi Bishnupur Yauraklaba Imphal Yaurakadaba bus sing lamthake adubo hairiba route sing asigi manungda hojiki oina Imphal dagi kangpokpi fauraga Senapati yaubagi lambida irang thokpa natana atai route sing dadi irang thokpagi pau leitri maru oina Senapati yaukigadaba bus amade atai gari singi khongchat mapung fadanaba Kuki sing na ngase yuk angan badagi hauna thokna raktuna modbung gampify amasung proper kangpokpida lambi thingkhe madugi mathakta lambi da gari chatpa yadanaba nung uwa paisinba amade tire mai thaduna thamkhe adubo lambi chatpada apanba pidana bani haiduna kangpokpi ki tongan tongan ba area singda masing yamlaba security force sing leirabasu Kuki nupa nupi singna chingthaktage National Highway da nungjau fabu thadaduna gari chatpa yadanaba hotnakhe Kainathangda security force singna gari chathok chasin taubada athingba piba Kuki singbu takthoknaba tear gas cell kaya kapkhe security force ke action da mioi khara sogapan nangbadage manak nakpa laying sang singda pukhatuna laikanakhe amaromda security force na lambi thingdanaba akanba action lakhat charabasu Kuki singna hingsa ge thodok chathaduna security force na tongba minibus fauba mai thakhe loina security force ta nungamadi nauri kapsanduna landakhe Film dia nak kan koi dia, hey.